District की Gangfazol Subdivision की मनूंग चन्नलेबा कोनसा खुलदा Coordinating Committee All Manipur Youth and Students Welfare Association Ami and Swa Amadi LKSU Club Lotang Kunona Chana Thaknaba Polam Sing Kuchinakre Tamthiraba COVID-19 Lachat ki Chaitheng Marak Asida Chairauba Amadi Esther Kumhaiga Mari Lenana Chingmi Tammi gi Marakta Hena Chachinaba Mari Ama Sagatnabagi Wakalonda Polam Sing Asi Kuchinabani Haina Ami and Swa gi convener ke H Rameson Fongdoki Tengbang Polam Kuchinaba Siga Mari Lenana Mahangna Fongdoki Bada Chinda Chingmi Tammi Machin Manau ni Khakta Laubagi Muhutta Lockdown Namaram Oiraga Kudong Chadaba Kaya Mayok Naraba Matam Asida Angamba Polam Sing Lan Thoknaduna Punna Hingminabagi Wakalon ama sagatpa mathau tai mangnam chatta chingmi tammi ani nungsi chanana leirami haibagi khudam changdam amadi wari kaya leiravasu ngasigi mirol singi wakhalolda nungsi mari asi hena chechinba ngamdabagi mami chauna tari chingtam animak thong manaraba amadi apunbagi wakhalol sagatlaba matamdata khunai asi mangjel thaba ngamgani haiba asi ngasigi mirolna kaufadi haina mahakna fungdoki COVID-19 gi khoi awana sirak sida khoi tampakta leiba khoi manau haitare aduna khoi chingda kar kan sida mayam sing sida khoi kaigumba khara khoi ge chana thaknaba ngamjaw polam khara khoi khudol tamjawgi tanjaduni khoi ngasi lokjari se adaga loinana ngasi se yamna maroiba khoi manipur loina di yam maroiba khoi gi chairau ba haitare yam maroiba numitni ngasi sida khoi gi COVID-19 jina maram orkanda khoi ga Sing tam ka haitarene machimanaw gi oiba mari se kitang lapthokna badu aikhoi laksalla kan sidang asai yamagi mafamda manaw singna la akan da haitarene mari se kitang naksanna bagi keno dum khaksu adugi wakalon ne khone nung da khone puraga laksari se aduga makha tabada akhoina sigi singda leiba sinaw sing loina na tampakta leiba sinaw sing sida aina hajening badi ngasigi khoi gi COVID-19 gi khoi pithri pumna kinaraba haitare Laina Laisat Sidagi, who government na Piba, Paralang na Piba, Madi World Health Organization na Piba, who you can see, Nang Haitare, New Punkudimona, Honaminasi, Loina, Nungsiba Puba Haitare, who could Yam Santi Oina, Yam Fishful Loina, Amaga Amaga, who say Tengbang Minarakan, the Haitare, and Machimana Oibagi, relationship for the Kai the Vida, who could Nauni, Imamatagi Machani Habdo. Adugi wakhallondo aduda khoise lakchabani aduga simak khoi kaudana lemina se habduma ai thamjal Nakalamuromda Konsa Khul Village ki Chairman Emson Abonmaina Ching Tamgi Marakta Hena Chasinaba Mari Ama Sagatnabagi Wakhalolda Khul Asigi Maikai Dakisu Tampaki Mafam Kayada Angamba Mating Pangtuna Lakli Amat to Ebagi Wakhalonda Lockdown Namaram Oiraga Kudong Chadaba Kaya Mayok Nariba Tampaki Mafam Singda Khul Asida Panjaba Mahi Marong Amadi Injang Napi Sing Tinduna Amat to Ebagi Wakhalon Sagatuna Lakli Amadi Makha Tanasu Mari Asi Hena Chasinanaba Hona Kigani Haina Fongdoki Sanstan ke agi mi sin no miam la khoi da lak pi bisi yam ngai re akhoi ching da lebisina chingmi hai tam da lebisina tammi hai adobo akhoi khungi wakhal lon da mukhan ma matam da american da lebi mi su mi ne russia da lebi mi su mi ne adu mi hai bla di mi si wakhan su mu hongla kani aduga jat bijat khaira kani nature tungala kani moi custom tungala kani moi culture tungala kani aduna akhoi si adu thadoga khungi khunja myam pullaga akhoi si kramen tawsara haibam tamda akhoi si ngasi si chingda lebena ahanni tamda lebena manawni chingda leba ahan sina manawna pasida pot khara de khoi tamda bi ade habagi thimgi makhada akhoi khunjana semani adumain tawraga akhoi si april gi tarik amadagi hawraga hoji 13 april fawsi akhoi na ngamja bakhra si mateng panaga akhoi lekaida khoi naknaba khunda khoi samina ba khra si pise hena khunda ahoba khunda hawriba mana masing khangde akhoi de thore pothu khangde sisi mayamda pija se hena tawkhibani adubo mayamna harauduna akhoi gi khanghauduna khoina sumai thokani khande adubo khoina tawkhiba khudingma sida haraure hena mayam laaga tawbi bisi yamna thagat ngai ni aduna khudingma ta akhoi tungda su akhoi chinanau kaina gnu si khoi punni hingmina si habsi COVID-19 na maram waraga malem pumbada sigumlaba misimina tholaiba sumlaba tamthiraba laina asi iramda manipur dasu hojik yam kanna mipaina ba pokning marak asira lockdown toksingiba maram oiduna koi mioi ba khantana tana koi iramda masira leiriba koi gi maitei gi yam liraba matamdagi sumlaba mongba hanba sigi
ꯃꯁꯥꯏꯒꯣꯟꯗ ꯃꯁꯤꯒꯤ ꯎꯃꯪ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤꯅ ꯌꯥꯝꯅ ꯐꯖꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏ ꯃꯍꯥꯕꯂꯤ ꯍꯅꯨꯃꯥꯟ ꯊꯥꯀꯨꯔꯒꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯣꯡꯁꯤꯡ ꯑꯁꯤꯕꯨ ꯁꯨꯝꯕ ꯂꯣꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯕꯨ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯀꯟꯅꯤꯡꯕ ꯑꯃꯗꯤ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯄꯨ ꯌꯣꯛꯈꯠꯅꯤꯡꯕꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯆꯔꯤꯕ ꯀꯩꯁꯥꯝꯊꯣꯡ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯩꯈꯣꯏ ꯋꯥꯔꯗ ꯅꯝꯕꯔ 9ꯒꯤ ꯑꯩꯈꯣꯏ COVID-19ꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯚꯂꯟꯇꯔꯤ ꯑꯩꯈꯣꯏ ꯈꯔ ꯂꯥꯛꯆꯔꯒ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯁꯥ ꯎꯆꯦꯛ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯌꯣꯡꯗ ꯑꯁꯨꯝꯕ ꯑꯩꯈꯣꯏ ꯉꯝꯖꯕ ꯈꯔꯗꯪ ꯑꯩꯈꯣꯏ ꯌꯣꯡ ꯑꯁꯤꯗ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯆꯕꯅꯤ ꯐꯣꯡꯗꯣꯛꯆꯔꯤ 사양이 미싱이 다 같이 사양이 미싱이 다 같이 손도 양 나오는 거. 많이. 손들어. 나도 시작해줘. 손들게 뭐? 나. 조심하는 강 밀어. 지가 전화니. 아이 동안 잡으면 하더라. अखोई तेरा सापम लेरक नोंमाइथेम लेकाय 12 स्टार वुमेन डेवलपमेंट सोसाइटी ग्रुप ना मयाम सिनबा थुंबा ngamjadaba taragasu अखोई लेकाय सिगी ओइबा खरदंग ओइरगासु तौजगे हाइदुना अखोइना सिनजा लांजरिबा अखोइगी 12 स्टार गी मेंबर सिंजिगा लोइनाना खरदंग ओइजु येंजगे हाइदुना मी समरी गा यांखै सिदा युम समरी यांखै सिदा येंजगे हाइदुना अखोइना सिनजा लांजरी Anjabang Buddha Sarmana Apal Sandara Waina Mating Pangbiduna Ngasi Asigum Laba COVID-19 ki Saiteng Panglaba Wailika ki Lebiriba Kim Singda Sala Tangabi Polam Singasi Injury